ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯆꯔꯥꯒ ꯋꯥꯟꯕꯣꯏ ꯇꯧꯗꯨꯅ ꯃꯐꯤ ꯃꯔꯣꯜꯒꯗꯨ ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯃꯕꯣꯛꯁꯨ ꯃꯁꯨ ꯍꯜꯂꯛꯈꯤꯕ ꯎꯈꯤꯕꯗꯨꯗ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯊꯣꯏꯕꯤ, ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ?" ꯆꯤꯡꯂꯦꯝꯕꯤ ꯃꯁꯝꯗꯨ ꯍꯥꯠꯅ ꯈꯨꯝꯂꯛꯏ꯫ "ꯆꯥꯔꯦ ꯕꯣꯕꯣꯛ꯫ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯉꯟꯅ ꯍꯜꯂꯛꯂꯗꯤ?" ꯆꯤꯡꯂꯦꯝꯕꯤꯅ "ꯉꯁꯤꯗꯤ ꯍꯥꯞ ꯍꯣꯂꯤꯗꯦ ꯇꯧꯋꯦ ꯕꯣꯕꯣꯛ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯈꯛꯇ ꯇꯝꯕꯗꯥꯏꯅꯦ ꯅꯪꯒꯤ ꯏꯁꯩꯗꯨꯕꯣ?" "ꯁꯨꯃꯥꯏꯅ ꯍꯥꯞ ꯍꯣꯂꯤꯗꯦ ꯇꯧꯔꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯣꯖꯥꯅ." "ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ. ꯕꯕꯥꯅꯅꯦ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ ꯆꯠꯂꯝꯃꯣꯁꯦ." ꯇꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯤꯡꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯏ꯫ "ꯊꯣꯏꯕꯤ, ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ? ꯕꯕꯥꯁꯦ ꯅꯪ ꯊꯤꯜꯂꯨꯕ ꯍꯜꯂꯛꯂꯒ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅꯦ, ꯂꯣꯏꯁꯤꯜꯂꯣꯅꯦ ꯅꯪꯕꯣ." "ꯊꯣꯛꯂꯛꯑꯦ ꯃꯃꯥ" ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯒ "ꯕꯣꯕꯣꯛ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯍꯣꯏ, ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ." ꯕꯣꯕꯣꯛ" ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯤꯗꯨ ꯕꯣꯏ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯧꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯆꯥ ꯊꯣꯛꯂꯛꯄ ꯎꯕꯗ "ꯂꯣꯏꯔꯕ꯭ꯔꯣ? ꯆꯠꯂꯨꯔꯣ, ꯕꯕꯥ ꯉꯥꯏꯔꯦ." ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯑꯗꯨ ꯐꯤ ꯃꯆꯦꯠ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯕꯤꯖꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯆꯠꯂꯁꯦ ꯕꯕꯥ." ꯍꯣꯏ, ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯤ ꯃꯆꯦꯠꯇꯨ ꯃꯐꯝ ꯆꯥꯅ ꯌꯥꯜꯂꯝꯂꯦ꯫ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯣ." ꯃꯃꯥ ꯃꯦꯝꯆꯥꯅ ꯅꯥꯀꯟꯗꯒꯤ "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯐꯖꯅ ꯊꯧꯕꯤꯌꯨꯀꯣ." "ꯊꯣꯏꯕꯤ, ꯐꯖꯅ ꯆꯠꯂꯨꯀꯣ." ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯇꯞꯅ "ꯍꯣꯏ ꯃꯃꯥ." ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯃꯦꯝꯆꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯅꯨꯀꯣ" ꯍꯥꯏꯅ ꯅꯤꯡꯖꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯄꯥ ꯕꯤꯖꯦꯟꯅ ꯏꯁꯩ ꯇꯝꯕ ꯊꯤꯟꯕꯤꯔꯤꯕꯁꯤ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯃꯅꯤꯡꯂꯣꯝꯗꯅꯤ꯫ ꯅꯣꯡꯃꯇ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯊꯟꯇ ꯊꯥꯗꯣꯛꯆꯗꯦ꯫ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕꯤꯅꯤ, ꯅꯨꯡꯁꯤꯖꯕꯤꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯒ ꯃꯧꯄ꯭ꯋꯥ ꯑꯃꯇꯪꯒ ꯌꯥꯎꯖꯕꯅꯤ꯫ ꯅꯨꯄꯥ ꯑꯃ, ꯅꯨꯄꯤ ꯑꯃꯇꯪ ꯑꯣꯏꯖꯕꯅ ꯑꯅꯤꯃꯛ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅ ꯁꯦꯟꯅꯖꯩ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯣꯖꯥꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯦ꯫ ꯕꯤꯖꯦꯟꯅ ꯁꯥꯏꯀꯜꯗꯨ ꯈꯥꯝꯃꯤ, ꯆꯤꯡꯂꯦꯝꯕꯤꯁꯨ ꯇꯞꯅ ꯀꯨꯝꯊꯩ꯫ ꯃꯄꯥ ꯕꯤꯖꯦꯟꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯔꯛꯏ꯫ "ꯕꯕꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏꯕꯤ꯫ ꯆꯪꯉꯣ, ꯕꯕꯥ ꯂꯩꯔꯤꯉꯩꯁꯤꯗ." ꯆꯤꯡꯂꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯕꯕꯥ." ꯑꯁꯨꯝꯅ ꯕꯤꯖꯦꯟꯁꯨ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯑꯣꯖꯥꯒꯤ ꯁꯨꯃꯥꯡꯗꯒꯤ ꯑꯣꯖꯥꯕꯨ ꯀꯧꯖꯩ꯫ "ꯑꯣꯖꯥ! ꯑꯣꯖꯥꯗꯨ ꯌꯨꯝꯒꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯊꯣꯔꯛꯏ꯫ "ꯍꯩꯃꯥ, ꯆꯤꯡꯂꯦꯝꯕꯤ." ꯆꯤꯡꯂꯦꯝꯕꯤ ꯑꯣꯖꯥꯕꯨ ꯍꯦꯛ ꯎꯖꯕꯒ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯣꯖꯥꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯒ "ꯌꯥꯔꯦ. ꯑꯣꯖꯥꯅꯦ ꯈꯨꯠ ꯁꯥꯁꯤ ꯌꯥꯝ ꯃꯣꯠꯂꯦ, ꯑꯝꯇ ꯍꯥꯝꯗꯣꯔꯛꯈꯤꯒꯦꯀꯣ, ꯅꯪ ꯐꯝꯃꯝꯃꯣ." ꯆꯤꯡꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯂꯩꯔꯝꯕ ꯐꯛ ꯑꯅꯤꯗꯨ ꯂꯧꯊꯣꯛꯂꯒ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯣꯖꯥꯒꯤ ꯐꯝꯅꯕ ꯍꯥꯟꯅ ꯊꯥꯏ, ꯑꯗꯨꯒ ꯃꯁꯥꯒꯤ ꯐꯝꯅꯕ ꯑꯃꯨꯛ ꯃꯥꯌꯣꯛꯅꯅ ꯊꯥꯏ꯫ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯑꯣꯖꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯝꯗꯦ, ꯂꯦꯞꯇꯨꯅ ꯉꯥꯏꯖꯩ꯫ ꯑꯣꯖꯥꯅ "ꯌꯥꯔꯦ, ꯐꯝꯃꯣ." ꯑꯣꯖꯥꯁꯨ ꯐꯝꯊꯔꯦ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯑꯣꯖꯥꯗ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡ ꯐꯝꯐꯝ ꯐꯛꯇꯨꯗ ꯂꯥꯏꯕꯛ ꯀꯠꯆꯔꯒ ꯇꯞꯅ ꯐꯝꯊꯩ꯫ ꯑꯣꯖꯥꯅ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯅꯪꯕꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯣ?" "ꯆꯠꯂꯦ ꯑꯣꯖꯥ, ꯉꯁꯤꯗꯤ ꯍꯥꯞ ꯍꯣꯂꯤꯗꯦ ꯇꯧꯋꯦ." "ꯑꯣ, ꯅꯪꯅ ꯇꯝꯃꯤ ꯍꯥꯏꯕꯗꯨꯕꯨ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯥꯏꯁ꯭ꯀꯨꯜꯗꯨꯗ ꯅꯠꯇ꯭ꯔꯣ?" ꯆꯤꯡꯂꯦꯝꯕꯤ ꯃꯉꯛ ꯅꯣꯝꯂꯒ ꯇꯞꯅ "ꯃꯥꯅꯦ ꯑꯣꯖꯥ." "ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯐꯠꯇꯕ, ꯆꯥꯎꯈꯠꯇꯕ ꯊꯤꯔꯣꯏꯗꯕꯅꯤ꯫ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄꯁꯤꯡꯗꯨꯇꯪ ꯋꯥꯈꯜ ꯆꯣꯏꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯒ ꯌꯨꯝꯗ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯕꯦꯝꯃ." ꯆꯤꯡꯂꯦꯝꯕꯤ "ꯍꯣꯏ ꯑꯣꯖꯥ." ꯑꯣꯖꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯐꯔꯦꯁꯦ, ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯇꯝꯕꯤꯈꯤꯕ ꯃꯣꯏꯔꯥꯡꯁꯥꯏ ꯃꯇꯦꯛꯇꯣ ꯅꯪꯅ ꯍꯩꯖꯕ ꯑꯃꯍꯦꯛꯇ ꯁꯛꯂꯛꯎꯁꯦ, ꯑꯣꯖꯥ ꯑꯝꯇ ꯇꯥꯊꯣꯛꯀꯦ." "ꯁꯛꯆꯒꯦ ꯑꯣꯖꯥ." ꯑꯁꯨꯝꯅ ꯑꯣꯖꯥꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯑꯁꯣꯏ ꯁꯣꯏꯗ ꯁꯦꯝꯗꯣꯛꯄꯤꯗꯨꯅ ꯊꯋꯥꯏ ꯆꯪꯅ ꯇꯝꯕꯤꯔꯦ꯫ ꯏꯁꯩ ꯇꯝꯕꯗꯨ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯄꯥ ꯕꯤꯖꯦꯟꯁꯨ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯇꯝ ꯆꯥꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯆꯥꯒ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯊꯧꯁꯨ ꯇꯧꯅꯔꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯧꯄ꯭ꯋꯥ ꯃꯉꯥꯜꯕꯨ ꯀꯧꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯧꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫
Mathanggi numitni ayuki sa ising toklaba matung Chinglembi amadi Mangal school chatnaba losinba hotnari. Mangalna ngaksamba pulliba taidu semlaga. As chiche taiji yadre amdu sembiyoba. Chinglembi mawpagi taidu sembi na tapna mawpada hairai. Nanao ojana takpada munna tawko. Break matamda namanabasing wari sarasu class matamdadi ojana takpada munna tawko. Mangal mangak nomnaga. Tage chiche. Ado chiche aina hainadabu oja ama yawimo. Kari ojadabu karigi hainadriba. Ojadabu duman haiba phatteko. Oja khudimak loina hainagadabani. Mangal machinda tumthoklaga. Chiche na khangshu gangdana. Mingonda maram chadana pangphuda phuine. Chinglembi mawpagi matawduda noklaga. Haima ojana phudaraba taw haiba. Tanjaduda mama memchasu macha anigi awat apa hangba changi. Thoibi loirabro. Tomba nangdi kay watlige. Dari ka sunaba hapaba. Thoibi na khumlai. Yarida mama nanasu kay suwatre. Asun nangangngaringay talagduda tunglomdagi. Uy ma. Chinglembi memcha amadi Mangal punna wangang laglibadu kanano khanduna yingthorai. Memcha ngakna yinglaga. Haima, Chaubi, Kaidore. Chaubi, Pamunda ngek pamthai. Aduga, Isolanduna hairai. Nachanapi mondari se, Tauruji yang. Tapi khangadi ngana koklosholoiba. Aina dungai naniba. Huware, ngamjadre khoi. Chinglembi noklaga. Lurisidi. Memchana. Chaka charak labro nangba. Chari ndomja. Hoi. Adudi thoibi, fajana chatbinaro ko. Ai tombase thindok pirukhige. Asumna memchasu Mangal thindok pathokre. Chaubi amadi Chinglembi su school gi thorai. Anidu wari sa dana lakpani. Nakandagi Chinglembi school thoklabo. Chinglembi momon mino kaloina na tapna. Thole da khaba. Khaba Chinglembi na momon ka tawrakpaduda masado kainom tawkhre. Magi nushiba konjelsina dakhaba kain korokpasiri wah kaina bhai nakandagi khabagi mamanaba khoimuna khabana tawriba matawduda haireklibadi khabadu wakhal khanglaglai Chinglembi de sia mana manglan saga lairuraga mi ayogre mami da khoksaba oin tawrodana nanga maba hondok prasu phongdokte korini nadana khaba makok taipet khotlaga wakal ga tadre da khoimo mai matosida ai kem hai ngamdene angang suyang orima angang na lejagi seno pamuye gobi doba ai lapthakna dum sena jagi khoimuna khabagi sagun paiduna chinglaga yare lo chalaji halam dai dane amula aji swai sida ibani se suru ne mundana mini ngangnaraban nangi natung inbada ai jeluraban Asumna khabana Chinglembi bu mikup khuding senajaduna leirami. Chinglembi su khabagi mong mataw khangi karigi di khangdo. Khabana mabu senabiba yingsinbiba. Adubu mahak yamna angang oiri class 9 te tamjari. Isai amadi lairiki hotnajaduna leijaningi. Nushinungolda wakhallutluba pamjade. Asumna matam khara hawkhre. Chinglembi isai su tammi layak su soidanaba adum hotnajai. Nongaijing numitni nungdawaram aduwaida Chinglembi du makhutta boy amaga kolong amaga paiduna lambi mataida tapna laklibadu dukanda pot laiduna leiramba khabana uraduna chenthorai. Leiramliba pot kadu mathong maram khanghoba natre. Chinglembi na chatlibadugi manakta haraungna chensilaktuna Chinglembi bu kaujarai.